1173rd times atangba I makal blood plasma donate tawduna I watpagi laina makal HDN RH disease na naraba poktorakpata ngairiba angang lakh 12 romgi punsi kankraba Australia dagi James Harrison. James Christopher Harrison December 27, 1936 da Australia gi New South Wales Zune da pokhi. 7 June 1999 da Australia gi awangba mana Medal of the Order of Australia isam samna om hairaga khangnaba mana adu phangki. Mahakki chahi 19 hek surakpadagi chahi 42 fauba Malemgi mipum khudingmakta pak yawnadaba NTD antibody blood plasma donate tawduna lakhi. Mangonda yawriba atangba I makhal asi hemolytic disease of the newborn RH disease na naraba malemgi angangsing treatment tawbada sijinnai. 1969 da New South Wales RH program gi oina malemgi khwaidagi ihan hanba akhannaba blood plasma donate tawba donor ama oikhi. James Harrison da yawriba I makhal asi chayol anigi manungda amuktagi hena donate tawba yaramde. Adu oirabasu mahak leptana donate tawrakpana 1173rd times donate tawkhre. Mahakna chahi 43 surakpa 11 May 2018 da Australia gi health policy matung inna athingba thamakpadagi magi aroiba idan tawbagi numit oikhi. New South Wales RH program gi through dagi mahakna kathokhiba akhannaba I mayam aduna pokpa tangairiba angangsingda naganba HDN RH disease na naraba angang lakh 12 romgi punsi kanbada mateng oikhre. Mahak asi malemgi miyamna Man with the Golden Arm hairaga khangnarami. Harrison masagi hometown Zunedagi Barbara Lindbeckka luhonglami. Chanupi amakhak phangjakhi. Mahakki nupi 2005 da leikhidre. Aduga malemgi miyamna khwaidagi nungaitaba hairagati liba chahi 2025 ki haukiba February date 17 Ningthaukaba numitta Umina Beach da leiba Peninsula Village Nursing Home da mahakki aroiba yahib tankhre. Don't forget to like and subscribe.